lakle lakle Inspector Tayai 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 Ahan ramakta da Inspector Tayai tabiri basimu James Haigurjamna taramlok sabugo loinana ikoknona khurumjari ngasi supuduna laksari Inspector Tayai Jamapan ga kunthra ga ni thoisuba tangka Sandokchariba Inspector Tayai gi tangka gasi Manipur thokliba irang asida leikhidrabasing amadi relief camp da leiriba awa ana tarabasing gi maramda sathajarakpa tangka wari sing asi khangba yana bagi dama Inspector Tayai na relief camp da laktuna miyam punamak wari sanaduna awabagi mapau sing asi tambagi mawongda sanajaba tangka ngasigi tangka gasi mamangda sandoksakiba kiyambagi punsi wari adugi makha ahum suba tangka ngarang kiyamba amadi linthoi makhoi ani wari sanaduna ringeda mapabung uki Hariba tangkak adudagi makha mathang tabisi asumna pabunga mamanabdu wari sanaki wari sanaba loraga aina kandana leptuna lebadu aingonda hangkatna pabungni yenglaga mamit makhada nontaki mahaki mamanaba mana yamna thajaramadu adumangna phawbada pabungi mai yengbiraktre kaisu kaiba leite aidi pabungna asengba ma khangdokna duna wari sanabado Madu yamna nungai ba faw asengba aingonda leiramba pressure ma kakti phaina khale pabungna haibado kaina saurunu thodose ngasi thokpa thodong nangona ngang khraba matu karimata khaluno landraga lore ekhoi mioi ba ngaktani mi amana magi mateng pangaga lore thamoi sengaga lore lanthuma haibadu di talaga loina phang mangkhiba mikupta loina mak ot on khribasi Howjik ekhoigi famda karibu leiribage nangsu karimata leiti makoktagi hawrage loiba natro hey loi babule achota tutolo kanano ada lebluse aina wari sanagunu lepkanu hairaga khangidana khangni haba kamai tawni akhoi babung ukre kamai tawni nangbudi horen soidina ngangbirani aduga Mafam si thadokna chatke habra keno ma soidana hairan nangsu aiga thengna rubadagi waring egi maraga sida karimta khalono kyamba punchi se nangi damaktane nangna waba mafamda ayaugani nangna nungaiba mafamda ayaugani ai chaluki ge pabungna ngangaso ngangsa sanoba ai chaluki Devan, ai chaluki ge hoi phane bakara silo he yad ka kokchi le lore as karino nang numhaido ai yani chalo natimi kadai du chenmi wa hong jali do karino ne si mapa jani yadadi machanu pi jore ne ei moi ki ka ma lebani machanu pi mapa moi tunga lebdo madu ka do thong sat elon han gi madu lai khorom madai di machanu pi se ha mapa na saud changan di adum yum hong jale lore somna kan de as mathong sabu wana te nang ngang Mina khoibu kari ning khandoin relief camp sida leiragane adumaina longno leinadana lohong khongdong gi hardi asmina nongna dorijan kanana nongna dorige ha kanana nongna dorige aikhoina hanbaro relief camp da lohong mase mayam pura makhangdri si loina khangalo habani khangaladi nungsiba ani dugi wari du khangadi mayam pura mana loi misang sanga dong nangbu khoran bro linthoi bu khoran biro hey sab manarabani sida lairabani na khunma kana su leitrabani nei bungo puna makok te hogdo leirabani Sidagi mung sat khraga hayeng thiengdana yum panbi matam su mung thiengba aduga makok te gem hobdu wa do sarupudi sida sum leiminaraga sudana nomdana torga pesa khara talaga makok te gi hobu su mena pharabani ai matang mum charabani mapa sina sauri se kariuni gengjol as adiam pakhale horen muk ni thoidu mungang bidana as adugi kari su khallu no me aina harisini se pharabani isona selise Apabagi dabak ngakta ni sili basing se apabagi dabak ngakta adudi aikhoi mu yum mai ki loi sakthana si tori si sona sili masi si apabani na lobro adudi sona sinmanati he adudi asongi kanglup singdunu sinmani kaino moina horopani moina sinmani aikhoi khdu waya bro moju waga dori ni je nati makhoi boji maning tamna lera bro makhoi bu nungai na lera bravo makhoi na song phandana ne kumai harau tawdana moi gi di mahuk sagini sirasu narasu ma tawrasu dum ha Sidi migi dharmani kuino nongnar bai wanati hoini adubati adu idea na pakale hojik linthoi soidana makki makhoi babu nu nganglamani kaisu galun ai makhoi mapa du chalaga ne kari ngange do haipet lumaga tarak kari su galun da nangi na taw leiringe da
ꯅꯪꯒꯤ ꯃꯥꯏ ꯁꯣꯞ ꯌꯥꯄꯣꯟꯇꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯐꯣꯟꯒꯤ ꯔꯤꯆꯥꯔꯖꯀꯤ ꯃꯇꯥꯡꯗꯨꯗꯤ ꯂꯣꯏꯒꯗꯧꯔꯦꯍꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤꯀꯣ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯃꯔꯣꯟꯗꯣ ꯑꯩ ꯑꯝꯇ ꯈꯪꯅꯤꯡꯉꯦꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯣ ꯃꯄꯥꯅ ꯍꯥꯏꯕꯗ ꯁꯥꯎꯔꯨꯅꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯒꯥꯏꯗꯨꯗꯤ ꯂꯣꯏꯅ ꯇꯠꯂꯦ ꯍꯥꯏꯔꯤꯗꯨꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯌꯦꯡꯗꯤ ꯌꯦꯡꯉꯨ ꯀꯨꯝꯍꯩ ꯍꯧꯖꯤꯛꯅꯦ ꯐꯤꯂꯝ ꯍꯧꯒꯗꯧꯔꯕꯅꯤ ꯐꯤꯂꯝ ꯍꯧꯒꯗꯧꯔꯕꯅꯤꯀോ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤ ꯑꯝꯇ ꯇꯥꯔꯨꯈꯤꯒꯦꯕ ꯑꯝꯇ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯍꯣꯏꯗ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯋꯥꯔꯦ ꯁꯩ ꯇꯧꯏꯕ ꯌꯥꯝꯕ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯖꯕꯤꯔꯝꯕ ꯃꯌꯥꯝ ꯋꯥꯐꯝꯁꯦ ꯌꯥ ꯂꯥꯎꯒꯨꯝꯁꯤ ꯀꯣꯃꯨꯛꯇ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯁꯤꯗꯤ ꯀꯔꯤ ꯇꯧꯔꯦ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯦ ꯀꯔꯤꯅꯣꯅꯦ ꯃꯁꯥꯁꯤꯕꯨ ꯏꯁꯨ ꯇꯥꯏꯗ ꯀꯝꯗꯧꯕꯅꯣ ꯇꯧꯔꯤꯁꯤꯕꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯛꯀꯦ ꯁꯣꯝꯗ ꯌꯥꯝꯕ ꯁꯤꯗ ꯑꯝꯇ ꯐꯝꯕꯤꯌꯨ ꯌꯥꯝꯕ ꯁꯤꯗ ꯐꯝꯕꯤꯔꯝꯃꯣ ꯏꯇꯩꯃꯗꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯪꯍꯟꯒꯗ꯭ꯔꯥ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯠꯀꯅꯤ ꯃꯥꯗꯤ ꯈꯪꯍꯟꯕꯤꯔꯣꯅ ꯌꯥꯔꯒꯗꯤ ꯃꯃꯥꯗꯪ ꯀꯧꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯌꯥꯝꯕ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯁꯥ ꯅꯈꯣꯏꯒꯤꯁꯤꯕꯨ ꯅꯪꯗꯤ ꯀꯤꯌꯥꯝꯕ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯕꯨꯡ ꯏꯌꯥꯝꯕꯁꯤ ꯁꯣꯛꯄꯗꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯟꯖꯔꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯌꯥꯝꯕ ꯀꯣꯔꯣꯛꯁꯦ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅꯤ ꯉꯁꯤꯒꯤ ꯑꯊꯦꯡꯕꯗ ꯀꯥꯞꯅꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯨꯛꯆꯦꯞꯇ ꯄꯥꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯟ ꯃꯌꯥꯁꯤꯗ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯑꯁꯣꯛꯄꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯔ ꯄꯨꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀ꯭ꯂꯕꯀꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯗꯦꯕꯥꯅ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯍꯪꯕ ꯆꯠꯈ꯭ꯔꯦ ꯑꯁꯣꯛꯄꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕꯒꯤ ꯇꯧꯖꯕꯅꯤ ꯑꯗꯨꯗ ꯂꯝꯕꯤꯗ ꯁꯨꯝ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯒꯦꯠ ꯃꯌꯥꯁꯦ ꯄꯨꯁꯤꯟꯖꯔꯛꯄꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯧꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯁꯣꯛꯄ ꯄꯨꯁꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯀꯌꯥ ꯍꯦꯟꯅ ꯌꯥꯅꯤꯡꯗꯦ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯑꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯅꯥꯛ ꯏꯅꯛ ꯅꯛꯄꯗꯁꯨ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯏ ꯅꯥꯏ ꯇꯥꯕꯁꯤꯡ ꯑꯁꯤ ꯄꯨꯁꯜꯂꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯁꯨ ꯃꯈꯣꯏꯅ ꯊꯥꯖꯔꯣꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ ꯄꯥꯕꯨꯡ ꯋꯥꯈꯜꯗꯣ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯅꯠꯇꯕ꯭ꯔꯅꯤ ꯄꯥꯕꯨꯡ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯅꯕꯁꯤꯡꯕꯨ ꯂꯝꯕꯥ ꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯁꯤ ꯄꯥꯕꯨꯡ ꯃꯈꯣꯏꯅ ꯁꯣꯛꯂꯛꯄ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯩ ꯀꯤꯌꯥꯝꯕ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯈꯪꯉꯤꯅꯤ 이레이박스기다먹더니 ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯑꯇꯩ ꯈꯨꯟ ꯉꯥꯛꯄ ꯂꯩꯔꯤꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯄꯥꯕꯨꯡꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯖꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯈꯣꯏ ꯑꯁꯣꯛꯄ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯄꯨꯔꯛꯄꯅꯤ ꯃꯊꯪ ꯆꯠꯈꯤꯕꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯌꯥꯗꯕꯗꯒꯤ ꯂꯝꯕꯤꯗ ꯂꯩꯕꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯆꯦꯛ ꯇꯧꯔꯤꯕꯁꯤꯡꯅ ꯈꯪꯉꯛꯄꯗꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯅꯅꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯗ ꯒꯥꯔꯤ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯕꯗꯨ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯦꯕꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯒꯥꯔꯤ ꯋꯥꯏꯕꯒꯤ ꯆꯠꯈ꯭ꯔꯤꯅꯤ ꯄꯥꯕꯨꯡ ꯌꯥꯔꯦ ꯅꯈꯣꯏꯅꯅꯦ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ꯭ꯋꯗꯨ ꯅꯈꯣꯏꯅ ꯂꯧꯒꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯅꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯈꯣꯏ ꯁꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯂꯕ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯅꯈꯣꯏꯅ ꯗꯥꯏꯇ꯭ꯋ ꯂꯧꯒꯗꯕꯅꯤ ꯀꯗꯥꯏꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯌꯥꯝ ꯁꯣꯛꯒꯦ ꯁꯤꯕꯨ ꯀꯌꯥꯝ ꯁꯣꯛꯒꯦ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯄꯨꯛꯆꯦꯞꯁꯤꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦ ꯏꯁꯥꯁꯤ ꯄꯨꯔꯛ ꯆꯥꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯃꯥꯅꯆꯥ ꯊꯣꯛꯅ ꯋꯥꯅ ꯂꯩꯍꯧꯔꯅꯤꯗꯀꯣ ꯏꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯗꯤ ꯃꯥꯗꯤ ꯐꯃꯨꯡꯗ ꯂꯩꯍꯧꯏ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯑꯩꯅ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯦ ꯃꯥꯕꯨ ꯀꯧꯕꯤꯔꯛꯁꯤꯔꯥ
ꯌꯥꯔꯦ ꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯒꯅ ꯃꯤꯃꯤ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗꯕꯅꯤ ꯀꯅꯥꯅꯁꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯊꯥꯈꯤꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯒꯗꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯎꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯅꯥꯎꯁꯤꯡ ꯒꯥꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈꯔ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯗꯤ ꯐꯅꯤꯗ 이때마 ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯁꯤ ꯆꯠꯈ꯭ꯔꯤ ꯃꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯑꯅꯤ 이때마 ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯇꯩꯗꯤ ꯁꯣꯛꯄ ꯅꯠꯇꯦ ꯄꯨꯛꯆꯦꯞꯁꯤꯗ ꯐꯥꯎꯗꯣꯛꯈꯤꯕꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ 이때마 ꯏꯌꯥꯝꯕꯅ 이때마 ꯎꯅꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯀꯧꯊꯣꯔꯛꯄꯅꯤ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯃꯌꯥꯝꯁꯨ ꯁꯤꯗ ꯂꯥꯡꯉꯤ ꯒꯥꯔꯤ ꯄꯨꯔꯛꯕ꯭ꯔꯣ ꯂꯥꯛꯑꯦ ꯒꯥꯔꯤ ꯄꯨꯔꯦ ꯂꯥꯛꯑꯣ ꯁꯣꯝꯗ 이때마 ꯑꯗꯨꯗꯤ ꯏꯌꯥꯝꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯐꯥꯎꯗ ꯑꯃꯨꯛꯇ ꯄꯨꯅꯅꯕ ꯇꯧꯒꯦ 파이스, 기아봐, 아무튼 파이스, 파니, 라운이 되만, 시파이스 라운, 야니, 이테마 사이드 놈 레비오, 메미, 에이사 루키, 뭐이타모, 에이쇼 호스피탈 달라키, 나테레 이테마, 아그 가리 뭐 묵신게, 아두가 이테마 호이 마펌두도 묵살라 수산나 바토시, 게임도 와비룬, 기아모 코이 데반코 코이 로이레, 아코이 뿌나 묵살라고 호스피탈 나 마두기 다이테도, 뿌나 럭저루르게, 이테마, 게임도 감비룬, 가리 토로, 자나 바토시, 기탕 투세. 야래 타오라기 뭐이타모 그리 눈에 떠오시고 그리 마펌 마시데 수옥범이 뭐 부살람마 아두가 쿤나범이 아미 싱시는 뭐 그리 하게 도리바 터버가 시보 퍼버니 하이네 로고 도리바 팟터버니 하이네 로고 도리바 또 시보 이네 북시엔 픽션면이 하이네 로고 도리바 아두가 기야마 하이리바 ngang asuk kiyamna mana awot apa sari bisne kari mafam masida ai tasena leningoi dori ai atopa rilip ke mamada ai chani mun lore asumna sar matam khradi khoi adoma khauki mafam adada ai galni thoiga mari leni haiba rilip kem da leba miyoi singna nimbu adama ngangnaki adu boy khoini na karigumba aran ba thaba amata tawbana tabanina mafam adada leba mi singna ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯈꯤ ꯑꯃꯔꯣꯝꯗ ꯂꯤꯟꯊꯣꯏꯒꯤ ꯄꯥꯕꯨꯡ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯔꯤꯂꯤꯐ ꯀꯦꯝ ꯑꯗꯨꯗ ꯑꯁꯣꯏ ꯑꯔꯥꯛ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕ ꯋꯥꯖꯕ ꯈꯛꯇꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯁꯣꯛꯄ ꯀꯣꯔꯧꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯜꯂꯛꯈꯤꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯥꯅꯤꯡꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯆꯥꯅ ꯄꯨꯈꯤꯕꯗꯨꯅ ꯏꯌꯥꯝꯕ ꯀꯣꯔꯧꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤ ꯑꯃꯗꯤ hospital-dagi iyama koro relief camp aduda laki mayam somda chang chime somda lambi da phase mayam akoi iyama koro hale mayam tek ta kaidena iyama koro mayam ngasi relief camp sida hale mayam tema kari khange ngasi di ite munan han makai waramadu tema ta habiuduna mayam maksam ta habiuduna ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯃꯗꯨ ꯑꯗꯨꯒ ꯏꯅꯥꯎ ꯀꯤꯌꯥꯝꯕ ꯑꯗꯨꯒ ꯗꯦꯕꯥꯟ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯄꯨꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯅ ꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯁꯥꯗꯒꯤ ꯏ ꯌꯥꯝꯅ ꯆꯞꯅꯟꯈꯤꯕꯅ ꯈꯨꯗꯣꯡꯊꯤꯕ ꯐꯥꯎꯕ ꯊꯣꯛꯂꯝꯕ ꯌꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯖꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯕ ꯏꯁꯥꯒꯤ ꯂꯩꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯀꯅꯥꯗꯒꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯂꯨꯛ ꯑꯃꯗ ꯆꯥꯃꯤꯟꯅꯕꯒꯨꯝ ꯏꯟꯁꯥꯡ ꯑꯃ ꯃꯊꯦꯜ ꯑꯃꯗ ꯑꯗꯨꯒ ꯆꯥꯛ ꯆꯥꯂꯨꯛ ꯑꯃꯗ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯁꯥꯒꯠꯆꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛꯇꯤ ꯂꯝꯗꯝ ꯇꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯂꯥꯟꯅ ꯍꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯅꯝꯗꯨꯅ ꯇꯥꯟꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯆꯦꯟ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯥꯛꯅꯤꯕ ꯑꯣꯏꯍꯜꯂꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯡꯁꯤꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤꯗ ꯉꯝꯖꯕ ꯈꯔ ꯀꯠꯇꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯡ ꯆꯥꯛ ꯈꯔ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯤ ꯍꯣꯏ
ꯃꯐꯝ ꯑꯁꯤ ꯌꯨꯝ ꯑꯃꯗꯤ ꯅꯠꯇꯦ ꯌꯨꯝ ꯑꯃꯒꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯅꯌꯥꯝ ꯍꯣꯠꯅꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯕ ꯊꯨꯡꯒꯗꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯌꯨꯝ ꯍꯥꯏꯕꯁꯤ ꯁ꯭ꯋꯔꯒꯅꯤ ꯁ꯭ꯋꯔꯒꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯡꯒꯣꯏ ꯇꯥꯔꯕ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯃꯗꯨꯕꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯕꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯄꯤꯕ ꯃꯁꯤꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯀꯞꯀꯅꯣ ꯏꯇꯩꯃ ꯀꯞꯄ ꯌꯥꯗꯦ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯠꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯤꯌꯥꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯗꯦꯕ ꯃꯈꯣꯏꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯇꯝꯅ ꯄꯨꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯗꯤ ꯃꯊꯪ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯈꯔ ꯌꯥꯁꯟꯅꯗꯕ ꯈꯔ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯈꯪꯉꯕ ꯋꯥꯐꯝꯅꯤ ꯍꯥꯏꯖꯔꯤꯕ ꯏꯌꯥꯝꯕ ꯈꯣꯔꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯃꯄꯣꯛ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯍꯟꯕꯤꯕ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯑꯩ ꯆꯞ ꯆꯥꯅ ꯂꯦꯞꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯂꯝꯃꯈꯥꯡꯗ ꯌꯥꯈꯤꯗꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯏꯜꯂꯒ ꯈꯔ ꯂꯥꯛꯈꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯔꯝꯕꯗꯒꯤ ꯑꯁꯣꯛꯄ ꯌꯥꯎꯔꯦ ꯈꯨꯟ ꯉꯥꯛꯄꯅꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯄꯥꯎ ꯄꯤꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯃꯦꯃꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯃꯥꯂꯦꯝ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯑꯩ ꯁꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯍꯟꯅꯤꯡꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯣꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯀꯤꯌꯥꯝꯕ ꯑꯗꯨꯒ ꯗꯦꯕꯥꯟ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯏꯅꯥꯎ ꯃꯣꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯕ ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯏꯄꯥꯒꯨꯝꯂꯕ ꯑꯃꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯥꯅ ꯆꯪꯍꯟꯅꯤꯡꯈꯤꯗꯦ ꯆꯨꯝꯃꯤ ꯑꯥꯔꯃꯤꯁꯨ ꯅꯛꯅ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯒꯨꯝꯂꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯍꯧꯏ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯌꯥꯡꯅꯁꯨ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯤꯡꯈꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯟꯕꯤꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯡꯅ ꯄꯨꯊꯣꯛꯄꯤꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯥꯕ ꯐꯗꯨꯅꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯏꯄꯥ ꯏꯕꯨꯡ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯕꯁꯤꯕꯨ ꯃꯥꯅ ꯆꯪꯍꯟꯅꯤꯡꯂꯣꯏꯗꯕ ꯖꯥꯠꯂꯥ ꯏꯌꯥꯝꯕ ꯀꯣꯔꯧ ꯑꯗꯨ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯨꯝꯂꯕ ꯑꯍꯜ ꯑꯃꯈꯛꯅꯤ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯁꯤꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯀꯔꯤ ꯌꯥꯝꯅ ꯋꯥꯖꯕ ꯑꯍꯟꯅꯤ ꯅꯤꯌꯣꯝ ꯈꯤꯇꯪꯗꯤ ꯆꯨꯝꯅ ꯂꯩꯖꯕ ꯑꯍꯟꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯖꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤꯅ ꯌꯥꯝꯅ ꯀꯩꯁꯨ ꯈꯟꯕ ꯂꯩꯔꯣꯏ ꯑꯗꯨꯒ ꯏꯄꯥꯒꯨꯝꯂꯕꯗꯨꯁꯨ ꯃꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯔꯕꯅꯤ ꯃꯥꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯡꯒꯣꯏ ꯇꯥꯅ ꯎꯠ ꯑꯣꯟꯈꯤꯕ ꯑꯗꯨꯒ ꯂꯩꯔꯝꯕ ꯁꯦꯟꯐꯝꯁꯤꯡ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯁꯥꯟꯗꯣꯛꯎꯕ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯣꯏꯅ ꯊꯝꯍꯧꯗꯕ ꯃꯁꯥꯒꯤ ꯏꯟꯁꯨꯔꯦꯟꯁ ꯂꯩꯍꯧꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯦꯟ ꯇꯨꯡꯁꯤꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯄꯇꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯑꯋꯥꯕ ꯈꯪꯃꯤꯟꯅꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯄꯥꯒꯨꯝꯕꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯥꯝꯕ ꯀꯣꯔꯧꯒꯤ ꯃꯐꯝꯗ ꯑꯩ ꯉꯥꯛꯄꯤꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯅꯠꯇꯦ ꯑꯩꯅ ꯏꯄꯥꯒꯨꯝꯂꯕꯗꯨꯗ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯏꯄꯥꯒꯨꯝꯂꯕꯗꯨ ꯀꯔꯤꯒꯨꯝꯕ ꯎꯔꯒꯗꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯇꯝꯅ ꯐꯠꯇꯕꯅꯤ나 ꯃꯐꯝ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯞ ꯄꯨꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯂꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯈꯟꯈꯤꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ
ꯏꯆꯥꯁꯤꯡ ꯃꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯜꯂꯦ ꯇꯥꯕꯗ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯩꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈ꯭ꯔꯕꯗꯤ ꯏꯄꯥꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯀꯔꯤꯃꯠꯇ ꯁꯣꯏꯕ ꯂꯩꯇꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯛꯆꯥꯡ ꯐꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯁꯤ ꯅꯣꯡꯃꯒꯨꯝꯕ ꯅꯤꯅꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯃꯥꯂꯦꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯃꯦꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯅꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯄ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯒꯤ ꯋꯥꯍꯩꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏꯗ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯩ ꯈꯨꯟ ꯉꯥꯛꯄꯅꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯏꯁꯥꯒꯤ ꯏꯪꯈꯣꯜ ꯏꯁꯥꯒꯤ ꯂꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯅꯅꯕꯒꯤꯗꯃꯛ ꯈꯨꯟ ꯉꯥꯛꯄ ꯂꯥꯟꯃꯤ ꯑꯃꯅꯤ ꯏꯁꯥꯒꯤ ꯇꯣꯡꯖꯕ ꯊꯤꯅꯅꯕꯒꯤ ꯊꯣꯛꯂꯛꯄꯁꯨ ꯅꯠꯇꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩ ꯂꯩ ꯀꯅꯥꯒꯨꯝꯕꯒꯤ ꯏꯊꯤꯟ ꯑꯃꯅ ꯑꯩꯈꯣꯏꯕꯨꯁꯨ ꯅꯝꯊꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯗꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄꯅꯤ ꯐꯝꯃꯨꯅꯅꯕꯒꯤꯗꯃꯛ ꯑꯆꯥꯎꯔꯝ ꯀꯥꯅꯅꯕꯒꯤꯗꯃꯛ ꯀꯔꯞꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯣꯏꯖꯕ ꯊꯤꯅꯅꯕꯒꯤꯗꯃꯛ ꯃꯤꯆꯪ ꯈꯣꯝꯅꯅꯕꯒꯤꯗꯃꯛ ꯁꯣꯜꯂꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯅꯣꯡꯃꯩ ꯃꯇꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯒꯨꯟꯗꯥ ꯁꯥꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯃꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯈꯨꯟ ꯉꯥꯛꯄꯅꯤ ꯄꯥꯕꯨꯡ ꯈꯨꯟ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯉꯥꯛꯇꯅ ꯀꯅꯥꯅ ꯉꯥꯛꯀꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯔꯩꯄꯥꯛꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈ꯭ꯔꯕꯅꯤ ꯁꯤꯕ ꯑꯃꯗꯤ ꯆꯪꯕ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯥꯕꯨꯡ ꯏꯆꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗ ꯏꯄꯥꯒꯤ ꯊꯃꯣꯏꯗ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯈꯣꯏꯒꯨꯝꯕ ꯏꯆꯥ ꯀꯌꯥ ꯂꯩꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅ ꯑꯣꯏꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯩꯈꯣꯏ ꯀꯅꯥꯅ ꯉꯥꯛꯂꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯉꯥꯛꯄ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯉꯥꯛꯄ ꯉꯝꯃꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯗꯨ ꯍꯟꯖꯟꯅꯅꯕ ꯑꯩꯈꯣꯏ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯖꯕ ꯇꯥꯕ ꯆꯨꯝꯃꯤ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯗꯤ ꯆꯪꯅ ꯁ꯭ꯋꯔꯒ ꯀꯥꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯀꯣꯔꯣ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯏꯁꯥꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯅꯈꯣꯏꯒꯨꯝꯂ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯝ ꯑꯗꯨꯒ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯊꯣꯔꯛꯂꯤꯕꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯄꯥꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯏꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅꯅꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯤ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ ꯀꯣꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯃꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯄꯥꯕꯨꯡ ꯑꯩ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ngasi no mani ni lejarga yamo satkadabani makha makai pang lojing loya tam khraba mafam aduda irei pakiram da munga na nabagi damak ai amok shoidena chatkani pabu ai shoidena chatkani yamna nungai ngasi di akhoi gi pabung gasu akhoi gi yama koro gasu wafam ase dum sengdokna re haitare yam nungari mayam khoma ahobom da khuje mayam yam nungari yama amta imi do sangna batos somda yama somda yani kiyama nakhoi na mateng pangmi ba ai kaudi ko yama kaisu na thede yama dadi lo asumna matam khara hokiram nongma numidang waira mama aiga devan ga famdunu leading da hatu na linthoi chensilaki aduga yamna pakana kiyama devan sondam dalo ai khoidam tista songka rom dam do chago kaino haidubo noi de ka sang haidubo noi pabung mung leridi as ai khoi pabung du kaino ma tawkhriba amta changjalo ba sonda amta changjalo ba as kaino haijibo khoi bete changadro kaino tong leidubo kar turo haibini amta changwa haiba lo changsilo kadaino kaidorge tu sida domna turugane upusiti yeshan gre duga ai thangkat baga matang ngamdreba kamai tawduni sibo pamung sidam da thangasi ngaiko kamai tawni sidi hospital da pubana phani adudi kamai tawni gari su leita bini tori mo shaida gari sina ben ma khalib du sigi a leira ma kharom dani aduna ne matam bhaiga phatiga gari yaiga yadiga to pharise ai chalgane gari du wairage नखोई सिरगी क्लब सेक्रेटरी तौर कर आबे थोंगान बगदो थांथो थमदा ब्रिंगम आई गाड़ी दो फट पुगल हॉस्पिटल दो पुनब तौरसे सिबो गाड़ी तो बोरम दनो सिबो ngako मागे से कोक तो सिक्सले नत्रगा पंगची बीबी गोली साब्रो
BPꯒꯤ ꯒꯨꯂꯤꯗꯤ ꯆꯥꯕꯅꯤ ꯑꯗꯨꯗꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕ ꯑꯣꯏꯔꯤꯖꯥꯠꯂꯥ ꯀꯔꯤꯃꯠꯇ ꯀꯧꯕ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯒ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯀꯅꯥꯅꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯁꯤ ꯀꯅꯥꯅꯣ ꯑꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯄꯥꯕꯨꯡ ꯀꯤꯌꯥꯝꯕ ꯈꯣꯏ ꯗꯦꯕꯥꯟ ꯈꯣꯏꯅ ꯄꯨꯔꯛꯄꯅꯤ ꯀꯔꯤꯒꯤ ꯃꯈꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯣ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯗ ꯃꯈꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯨꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯤꯒꯅꯨ ꯄꯥꯕꯨꯡ ꯗꯣꯛꯇꯔꯅ ꯌꯥꯝ ꯀꯟꯅ ꯂꯦꯡꯅꯣꯅ ꯍꯥꯏꯔꯝꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯑꯩ ꯗꯦꯕꯥꯟ ꯆꯣ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯐꯣꯟ ꯇꯧ ꯃꯅꯤꯀꯥꯟꯇꯗ ꯐꯣꯟ ꯇꯧꯅꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯌꯨꯅꯦ ꯐꯣꯟ ꯇꯧꯅꯦ ꯑꯁ ꯃꯥꯕꯨ ꯄꯨꯒꯦ ꯄꯨꯔꯒ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯁꯧꯖꯜꯂꯤ ꯄꯨꯔꯥ ꯗꯨꯔꯕꯥꯁ ꯍꯥꯏꯗꯨꯅꯤꯗ ꯃꯁꯤ ꯃꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯀꯣꯜ ꯇꯧꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩꯅ ꯄꯥꯕꯨꯡ ꯃꯅꯤꯀꯥꯟꯇꯗ ꯀꯣꯜ ꯇꯧꯔꯕꯅꯤ ꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏ ꯀꯣꯟꯅ ꯃꯥ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯥꯅ ꯍꯥꯏꯔꯛꯄ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯔꯕꯅꯤ ꯄꯥꯕꯨꯡꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯒꯥꯔꯤ ꯋꯥꯏꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯃꯅꯤꯀꯥꯟꯇꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯕꯨꯡ ꯃꯅꯤꯀꯥꯟꯇꯗ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯃꯥ ꯀꯣꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯃꯅꯤꯀꯥꯟꯇꯅ ꯀꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯔꯛꯏ ꯍꯥꯏꯌꯨ ꯀꯅꯥꯅ ꯄꯨꯔꯛꯏ ꯀꯤꯌꯥꯝꯕꯒ ꯗꯦꯕꯥꯟꯒꯅ ꯄꯨꯔꯛꯄꯅꯤ ꯀꯔꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯧ ꯈꯔ ꯁꯨꯅꯕ ꯍꯧꯕꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅ ꯂꯧ ꯁꯨꯕ ꯆꯠꯅꯕ ꯑꯗꯨꯒ ꯀꯤꯌꯥꯝꯕꯁꯨ ꯃꯣꯏ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯁꯦꯟꯅꯔꯒ ꯂꯩꯕ ꯑꯗꯨꯒ ꯗꯦꯕꯥꯟꯁꯨ ꯃꯈꯣꯏꯒꯤ ꯃꯇꯩꯃꯒꯤ ꯃꯆꯥ ꯑꯃ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕꯗ ꯉꯁꯤꯗꯤ ꯃꯥꯁꯤ ꯊꯕꯛ ꯆꯠꯍꯧꯗꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯇꯟꯖꯥꯗꯨꯗ ꯂꯩꯇꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯤꯀꯥꯟꯇꯅ ꯀꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯑꯩꯅ ꯈꯨꯗꯣꯡ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯑꯩꯅ ꯃꯥꯒꯤ ꯁꯪꯒꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯕꯗꯁꯨ ꯃꯥꯅ ꯌꯥꯗꯕ ꯑꯩꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯈꯤꯕ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯃꯥꯅ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯕ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯒꯤꯁꯦ BP ꯂꯣ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯃꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏ ꯆꯠꯄꯗꯨ ꯍꯌꯦꯡꯒꯨꯝꯕ ꯆꯠꯂꯣꯅ ꯍꯥꯏ ꯃꯐꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯁꯦꯟꯊꯨꯝ ꯑꯗꯨꯒ ꯒꯥꯔꯤ ꯋꯥꯏꯔꯛꯄꯒꯤ ꯄꯩꯁꯥꯗꯤ ꯗꯦꯕꯥꯟꯒ ꯀꯤꯌꯥꯝꯕꯒꯅ ꯈꯔ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯔ ꯂꯩꯕꯗꯨꯒ ꯄꯤꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯌꯥꯅꯤꯕ ꯄꯥꯕꯨꯡ ꯀꯣꯟꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯣꯏ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯄꯤꯒꯦ ꯌꯥꯅꯤ ꯄꯥꯕꯨꯡꯅ BP ꯍꯥꯏ ꯑꯣꯏꯔꯝꯗ꯭ꯔꯤꯁꯦ ꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯩꯒꯤꯗꯤ ꯄꯥꯕꯨꯡ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯄꯥꯕꯨꯡꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯂꯩꯍꯧꯒꯅꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯄꯥꯕꯨꯡꯅ ꯁꯦꯜ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯃꯈꯣꯏꯗꯒꯤ ꯂꯧꯔꯨꯕ ꯄꯩꯁꯥꯗꯣ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯍꯟꯗꯣꯛꯈꯤꯒꯦ ꯍꯧꯖꯤꯛ ꯅꯪꯅꯗꯕꯒꯤ ꯀꯅꯥꯃꯠꯇꯗ ꯍꯪꯐꯝ ꯂꯩꯇꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕꯒꯤꯗꯣ ꯃꯈꯣꯏꯗꯒꯤ ꯑꯗꯨꯒ ꯚꯦꯟꯒꯤ ꯄꯩꯁꯥꯅꯆꯤꯡꯕ ꯑꯇꯩ ꯑꯇꯩꯗꯣ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕ ꯑꯩ ꯃꯣꯏꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯍꯟꯗꯣꯛꯈꯤꯒꯦ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩ ꯃꯈꯣꯏ ꯆꯠꯂꯣꯁꯨ ꯆꯠꯍꯟꯈ꯭ꯔꯒꯦ ꯀꯤꯌꯥꯝꯕ ꯗꯦꯕꯥꯟ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯁꯪꯉꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄ ꯌꯥꯔꯒꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯣ
ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯁꯪꯗ꯭ꯔꯒꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯌꯥꯔꯅꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯂꯤꯟꯊꯣꯏ ꯃꯈꯣꯏꯗꯤ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯔꯒ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯅꯦ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯌꯥꯎꯕꯕꯨ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯄꯨꯔꯛꯄ꯭ꯔꯅꯦ ꯄꯥꯕꯨꯡ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯞ ꯀꯦꯝ ꯁ꯭ꯋꯥꯏꯒꯤꯗꯤ ꯂꯧ ꯁꯨꯐꯝꯗꯤ ꯂꯩꯇꯕ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯔꯤꯂꯤꯞ ꯀꯦꯝ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯞꯄ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯃꯐꯝ ꯑꯃꯗ ꯂꯧ ꯀꯩꯀꯩ ꯁꯨꯕꯒꯤ ꯃꯤ ꯈꯔ ꯋꯥꯠꯂꯦꯅ ꯍꯥꯏꯕ ꯑꯃꯣꯏ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯌꯨꯛꯀꯤ ꯈꯨꯂꯪ ꯅꯨꯡꯊꯤꯟꯒꯤ ꯈꯨꯂꯪ ꯃꯣꯏ ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟꯅꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯩꯈ꯭ꯔꯕꯅꯤꯅ ꯃꯦꯆꯤꯟꯅ ꯆꯪꯕ ꯐꯔꯛ ꯇꯥꯕ ꯃꯐꯝ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯗꯨꯒ ꯐꯧ ꯌꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯁꯤꯡꯗꯣ ꯃꯈꯣꯏꯅ ꯃꯈꯣꯡꯅ ꯃꯗꯨꯗꯅꯦ ꯂꯣꯏꯅ ꯄꯨꯊꯕ ꯃꯈꯩ ꯀꯨꯝꯊꯔꯒ ꯃꯗꯨꯗꯒꯤ ꯐꯧꯁꯤꯡ ꯑꯗꯣ ꯈꯥꯎꯕ ꯑꯗꯨꯒ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗ ꯂꯧ ꯌꯩꯕꯅꯆꯤꯡꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯊꯃꯣꯏꯗꯤ ꯂꯣꯏꯅ ꯀꯟꯅꯕꯖꯥꯠꯅꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯗꯅ ꯃꯦꯆꯤꯟ ꯄꯨꯁꯜꯂꯒ ꯃꯦꯆꯤꯟꯅ ꯑꯗꯨꯝ ꯌꯩꯍꯟꯕ ꯃꯦꯆꯤꯟ ꯄꯨꯊꯒꯗꯕ ꯆꯪꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯐꯝꯗꯅ ꯃꯤ ꯍꯦꯛꯇ ꯅꯦꯛꯂꯛꯏ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯆꯠꯂꯒ ꯍꯟꯗꯛꯁꯦ ꯄꯩꯁꯥ ꯈꯔ ꯇꯥꯟꯕꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯤ ꯄꯥꯕꯨꯡ ꯑꯩ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯄꯤꯈꯤꯒꯦ ꯄꯥꯕꯨꯡ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯄꯥꯕꯨꯡ ꯅꯥꯕ ꯐꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅ ꯂꯣꯏꯅ ꯄꯤꯈꯤꯒꯦ ꯍꯥꯏꯕ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯧꯒꯗꯧꯔꯤꯕ ꯂꯧ ꯀꯨꯝꯃꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯤ ꯀꯨꯞꯅ ꯈꯪꯉꯤꯅꯦ ꯅꯪꯅ ꯃꯈꯣꯏꯒ ꯂꯧ ꯀꯨꯝꯃꯕꯁꯨ ꯅꯠꯇꯦ ꯀꯤꯌꯥꯝꯕꯒ ꯗꯦꯕꯥꯟꯒꯤ ꯋꯥꯔꯤꯗ ꯅꯪꯅ ꯑꯁꯨꯛ ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯉꯤꯁꯤꯅ ꯀꯝꯗꯧꯕ ꯄꯥꯕꯨꯡ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯣꯏꯅ ꯉꯥꯡꯅꯕꯅꯤ ꯃꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯇꯝꯃꯛꯄꯗꯒꯤ ꯇꯥꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯕ ꯅꯪꯅꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯦ ꯀꯔꯤꯒꯨꯝꯕ ꯍꯣꯍꯥ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯈꯨꯗꯣꯞ ꯑꯃ ꯁꯨꯝ ꯁꯤꯔꯒ ꯂꯩꯕꯗꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣꯅ ꯑꯅꯛꯄ ꯑꯗꯥꯏꯗ ꯂꯩꯕ ꯀꯣꯟꯁꯪ ꯑꯃꯗ ꯀꯥꯏꯊꯣꯛꯏ ꯑꯗꯨꯒ ꯈꯨꯠꯇ ꯄꯩꯁా ꯈꯤꯇꯪ ꯄꯥꯏꯕꯅꯤ ꯀꯣꯟꯁꯪꯗꯨꯁꯨ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯍꯥꯟꯕꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ 5,000 ꯈꯛ ꯄꯤꯔꯛꯄꯅꯤ ꯑꯇꯩꯗꯤ ꯄꯩꯁꯥꯗꯣ ꯂꯧꯔꯛꯇ꯭ꯔꯤꯌꯦ ꯄꯥꯕꯨꯡ ꯃꯄꯥ ꯆꯞ ꯆꯥꯔꯦ ꯑꯩꯅ ꯉꯁꯤ ꯈꯨꯗꯣꯞ ꯑꯗꯨ ꯀꯥꯏꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯝꯒꯅꯤ ꯑꯋꯥꯠꯄ ꯁꯦꯟꯐꯝꯗꯨꯗꯤ ꯗꯦꯕꯥꯟ ꯑꯃꯗꯤ ꯀꯤꯌꯥꯝꯕꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯟꯊꯅ ꯈꯟꯈꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯄꯤꯛꯄ ꯊꯃꯣꯏ ꯄꯥꯟꯗꯨꯅ ꯂꯩ ꯑꯩꯅ ꯑꯩꯒꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯒꯤ ꯏꯔꯩꯀꯥꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯈꯟꯗꯅ ꯑꯩꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯈꯤ ꯉꯥꯡꯕꯤꯈꯤ ꯆꯩꯕꯤꯈꯤ ꯑꯩꯅ ꯍꯟꯊꯅ ꯈꯟꯈꯤ ꯑꯩꯅ ꯃꯈꯣꯏꯕు ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯈꯤꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯁꯨ ꯑꯩꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤ ꯃꯈꯣꯏ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯆꯠꯈꯣꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯥꯡꯕꯤꯈꯤ ꯆꯩꯕꯤꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯃꯥ ꯃꯆꯥꯕꯨ ꯍꯟꯊꯅ ꯌꯦꯡꯈꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨꯁꯨ ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯩꯒꯤꯗ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯈꯪꯏ ꯔꯤꯂꯤꯞ ꯀꯦꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯆꯣꯡꯉꯤꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄꯨꯁꯟꯅꯅꯕꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯅꯥꯏꯗꯅ ꯃꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯣꯠꯅꯩ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯗꯤ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯑꯩꯒꯤ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯄꯤꯗꯠ ꯄꯥꯗꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯟꯊꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯕꯨ ꯈꯟꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯌꯦꯛꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯃꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯒꯨꯟꯅꯅꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯗꯦꯕꯥꯟ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯆꯠꯆꯔꯅꯤ ꯄꯥꯕꯨꯡ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯖꯥꯠꯅꯣ ꯄꯥꯕꯨꯡ ꯑꯔꯣꯏꯕꯒꯤ ꯁꯨꯝ ꯈꯪꯍꯟꯒꯦꯅ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯆꯥꯛ ꯏꯁꯤꯡ ꯍꯣꯔꯦꯟꯒꯤꯁꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯧ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯨꯔꯛꯑꯦꯅ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯄꯥꯕꯨꯡ ꯑꯩꯗꯤ ꯆꯠꯂꯁꯦꯅ ꯍꯥꯏꯕꯅꯤ ꯀꯤꯌꯥꯝꯕꯅ ꯑꯗꯨ ꯑꯝꯇ ꯍꯪꯈꯤꯁꯦꯅ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯧ ꯂꯩꯔꯕ
ꯅꯈꯣꯏꯅꯦ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯤ ꯀꯤꯌꯥꯝꯕ ꯀꯤꯌꯥꯝꯕ ꯄꯥꯕꯨꯡ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯂꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯀꯣꯛꯂꯕꯅꯤ ꯐꯔꯦ ꯄꯨꯟꯁꯤ ꯑꯃꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯕ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯅꯈꯣꯏꯗꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯇꯝꯂꯤꯅꯦꯍꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯐꯝꯗ ꯋꯥꯔꯧ ꯄꯨꯔꯧꯕ ꯂꯩꯔꯕꯁꯨ ꯅꯈꯣꯏꯅ ꯋꯥꯔꯧꯒꯅꯨ ꯏꯄꯥꯅꯅꯦ ꯅꯈꯣꯏꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯗꯒꯤ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯏꯇꯥꯎ ꯀꯝꯗꯧꯕꯤꯔꯦ ꯍꯛꯆꯥꯡ ꯀꯝꯗꯧꯕꯤꯔꯕ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯩꯁꯨ ꯊꯕꯛꯁꯤ ꯍꯦꯛ ꯆꯠꯊꯣꯛꯎꯗꯅ ꯏꯆꯥꯅꯨꯄꯤꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯤ ꯑꯩꯁꯨ ꯍꯦꯛ ꯄꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥꯅ ꯁꯣꯝꯗ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛꯇꯪ ꯌꯧꯁꯟꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯆꯥ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯤ ꯁꯣꯝꯗ ꯏꯆꯥꯅꯨꯄꯥꯅ ꯀꯧꯕꯗꯨꯒ ꯑꯗꯣꯝꯗ ꯍꯥꯟꯅ ꯍꯦꯛ ꯆꯠꯊꯣꯛꯎꯔꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯧꯗꯣꯛꯎꯕꯅꯤ ꯂꯥꯎꯅꯦ ꯏꯕꯨꯡꯉꯣ ꯂꯥꯎꯅꯦ ꯅꯪ ꯁꯤ ꯐꯝꯃꯨ ꯂꯥꯎꯅꯦ ꯁꯤꯗ ꯂꯤꯟꯊꯣꯏ ꯂꯩ ꯁꯤ ꯀꯧꯅꯧ ꯌꯥꯗ꯭ꯔꯅꯦ ꯅꯪꯕꯣ ꯂꯤꯟꯊꯣꯏ ꯑꯩꯁꯨ ꯄꯥꯎꯁꯦ ꯊꯥꯕꯗꯒꯤ ꯄꯥꯕꯨꯡꯒ ꯍꯦꯛꯇ ꯈꯨꯗꯛꯇ ꯂꯥꯛꯑꯕꯅꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯈꯔ ꯌꯥꯡꯅ ꯂꯥꯛꯑꯝꯕ ꯌꯥꯕꯅꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯇꯝꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯄꯥꯕꯨꯡꯗꯣ ꯊꯦꯡꯅꯩ ꯀꯩꯒꯤꯅꯣꯅ ꯍꯥꯏ ꯀꯥꯟꯗ ꯂꯤꯟꯊꯣꯏꯅ ꯀꯣꯜ ꯇꯧꯕꯤꯔꯝꯃꯦꯅ ꯍꯥꯏ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯖꯤꯛꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯥꯎꯠ ꯑꯣꯐ ꯗꯦꯟꯖꯔꯅꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯄꯨꯈꯠꯂꯛꯄꯒꯤꯗꯤ ꯌꯥꯝꯅ ꯐꯔꯦꯅ ꯍꯥꯏ ꯀꯩꯅꯣ ꯗꯦꯕꯥꯟ ꯑꯁꯤ ꯀꯅꯥꯅꯣ ꯑꯁ ꯃꯣꯏꯒꯤ ꯊꯥꯖꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯋꯥꯔꯤꯗ ꯌꯥꯎꯕꯗꯨꯅꯤꯅꯦ ꯅꯍꯥꯟ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅꯤꯅ ꯁꯤꯗꯤ ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯀ꯭ꯂꯥꯏꯃꯦꯛꯁꯤ ꯐꯖꯔꯀꯥꯟꯗ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯚꯤꯂꯦꯟ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯁ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯉꯥꯏꯈꯣ ꯇꯥꯁꯤ ꯇꯨꯃꯤꯟꯅ ꯇꯥꯁꯤ ꯉꯥꯏꯈꯣ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯅꯨꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯉꯥꯡꯂꯕꯅꯤ ꯍꯥꯟꯅ ꯏꯇꯥꯎꯒꯤꯗ ꯆꯠꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯄꯨ ꯊꯣꯏꯗꯣꯛꯄ ꯏꯆꯥ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯊꯣꯏꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ ꯅꯥꯕ ꯌꯥꯗꯦ ꯁꯦꯟ ꯊꯨꯝꯒꯤ ꯀꯔꯤ ꯀꯔꯤ ꯇꯉꯥꯏꯐꯗꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯖꯔꯒꯗꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯆꯠꯄꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯀꯣꯛꯁꯦ ꯍꯌꯦꯡ ꯑꯃꯨꯛꯇꯪ ꯀꯥꯕꯛ ꯀꯥꯕꯛ ꯗ꯭ꯔꯦꯁꯤꯡ ꯇꯧꯍꯟꯈꯤꯒꯦꯅ ꯇꯧꯕ ꯇꯨꯁꯟꯕꯗꯨꯗ ꯎꯗ ꯌꯩꯁꯟꯕꯗꯒꯤ ꯀꯣꯛꯀꯤ ꯈꯤꯇꯪ ꯃꯆꯦꯠ ꯑꯃ ꯇꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯇꯩ ꯑꯇꯩ ꯆꯪꯕ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯌꯥꯕ꯭ꯔꯅꯦ ꯃꯨꯟꯅ ꯌꯦꯡꯈꯤꯒꯗꯕꯅꯤ ꯅꯨꯃꯤꯠ 5-6ꯁꯨ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯥꯏꯗꯅ ꯑꯥꯗ ꯂꯩꯔꯒ ꯀꯩꯗꯧꯅꯤ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕꯗꯨꯗ ꯂꯧꯅꯗꯅ ꯈꯣꯠꯇꯅ ꯃꯍꯤꯛ ꯀꯄꯛꯇꯅ ꯈꯣꯠꯇꯅ ꯇꯧꯅꯤꯁꯦ ꯁꯤꯗꯩꯗ ꯏꯪꯅ ꯆꯤꯡꯅ ꯂꯩꯔ ꯂꯣꯏꯔꯦ ꯑꯆꯪꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤ ꯍꯥꯏꯒꯦꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯇꯥꯎ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯪꯕꯨ ꯏꯇꯥꯎ ꯁꯦꯜꯒꯤꯗꯤ ꯑꯌꯥꯝꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯅꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯌꯦꯡꯈꯤꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥꯃꯔꯨꯝ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯥꯏꯟ ꯑꯃꯗ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤ ꯃꯈꯣꯏꯒꯁꯨ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯂꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯆꯪꯁꯤꯜꯂꯒꯅꯦ ꯀꯔꯤꯅꯣ ꯌꯦꯡꯍꯟꯅꯅꯕ ꯑꯩ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯁꯤꯜꯂꯛꯀꯦꯁꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯁꯤ ꯏꯇꯥꯎꯒꯤꯅꯦ ꯍꯛꯆꯥꯡꯗꯣ ꯀꯟꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯀꯟꯈꯠꯅ ꯑꯗꯨꯝ ꯂꯩꯌꯨꯁꯦ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯇꯉꯥꯏ ꯐꯗꯕ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯋꯥꯐꯝꯗꯨꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯟꯅꯒꯗꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯍꯧꯗꯣꯛꯄꯗꯗꯤ ꯏꯆꯥꯅꯨꯄꯥꯅꯗꯤ ꯀꯌꯥꯃꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯏꯇꯥꯎꯈꯣꯏꯒꯤ ꯐꯤꯕꯝꯗꯨ ꯍꯟꯖꯜꯂꯛꯄꯗ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝ ꯆꯪꯈꯤꯒꯅꯤ ꯆꯍꯤ 5-6-7-10 ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯁꯤꯅꯗꯤ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯍꯦꯛ ꯇꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯐꯅꯅꯕꯗꯨ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯖꯔꯒ ꯀꯔꯤꯅꯣ ꯐꯒꯗꯕꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯟꯅꯕ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯏꯇꯥꯎ ꯀꯔꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ
कोना खनरसी वाफम अदुगी मतंगददी हौजी हौजी अखोइसु फिबम तादबनिना थोइना खनबदी लेतरे इताव अदुगिदि करिसु खनबिरु इतावनाने होइदा हायरगा लोरे याननबदु अखोइ अदुम सिलगा लोरेने करिनोने हुजिका तोइना क्लाइमेक्स फजरमदगी कदाइदगी मुइ मपा मसाजे लागा लुहोंबगी वाबों तानरिसिबु कमाइ तोरिनो सचलो अखोइ मफमसिदा कोइना लेबा फररो कइदोबि चतुनो करिनो अब तो गाइको मथों मरम खंगदन नंगना मरोलमा करिनो मिगी लुहोंबगी थाजनबगी असigi matangsi tadana leki shairo as ngai khomi amtu ngai khoba lakle inspector tayay lakle Inspector tayar uthana ba kanbina ba thank you sir welcome uthana ba kanbina ba Inspector tayar Anana Tauchari Ngasigi Inspector Tayai Jamafanga Kontragani Tui Shubatangak Relief Camp Satazava Takasigani Fuga Manga Kiamagin Ohum Shuba Mayamna Wari Sitira Komatam that Nungai Nenawagi Makal Maming Sifaniam Tole Habitat Tauchari Ngasigi tangkak si tabir gadong itamoy do kari fawi bagedom na fawi basing comment na mamam section da pambiram si comment section da daga thank mo fawi yaw biri basing thank you so much me ngasi di kari yame amatrani pa nitogzam posmarani wari yamna nungsi thaga chari ta pire thank you so much MB Mola Devi sir tayagi relief camp ni puga mga suba camp ta lay ba lem na lay thokte yam nungsi Tagachari Romila Loito Mom Tagachari Sir video Karam Ganda video si Govardhan Pujanumit Haivatari say si Govardhan Pujanumito in a Pongja Batari Atay Hoinumit of Havasum Yang of Padahaitari Anyway thank you so much Kaidem Ton Chandra Tagachari Sanjamam Tomishanaga Siwari Yamnongai Natapire Tagachari Ahanmakai Kapalawa Mayam to Buddha Wari Sikram Taidoga Akoi Relief Kangi Wari Kra Samjama Warima Relief Kam the Kangnava Nile Kibaduga Longadra Longoidra The Wari Matang Haitare to climax Amalakar Kanasi the Gimo Anobu Hongre Hayang Wari Siaru Basaru Soidina dum oiragani na khalli daga hona jarake Ibeman Devi Thagachari Madam thank you so much wari logi torome na makok tagi fazana matang dita haningi wari nungai na baitar wari makha khangning bana hayeng ngai bangam loi dori William Pamai Thagachari wari se sumta gardi wari khangning bane haitare Thank you. Wari yamna nungsi na tapire Romila Loitongbam Memcha Loitongbam Ming Ani Tagachari madam Thank you so much Makatana Ngasigi Thoro Masigi Icecom da Damak English movie Matang Satazaki Gani streaming Gini Matang Asda Lepcharaga Hayeng Pung Mapantara Pumatam na Icecom Icecom da Yawba Diamond TV MCTV da Yawba Diamond TV Hariba channel da Pung Mapantara Pumatam na Ngasigi Tangka Kasigi repeat Amohana TV da Taba Yeng Mafang Bigani So Hana na Tagachari May Apunamuna Mapung Fanbi Basigi Damak Matang Pujarake May support to Basigi Damak Hani Halita na Tagachari Punamapu Matanga Sida Lucian Jabe Aba Luxury Punamak Ngasigi Yawbi Riba Punamak Su Tagachari Madam Aronia Kojam
ꯆꯟꯖꯃꯔꯝ ꯇꯣꯝꯕꯤꯁꯅꯥ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ